ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯁꯛꯂꯣꯟ ꯂꯥꯡꯏ꯫ ꯑꯀꯤꯕꯁꯤꯅ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯃꯥꯡꯍꯟꯅꯕ ꯏꯇꯠ ꯇꯠꯇꯅ ꯋꯥꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯀꯤꯕ ꯍꯥꯏꯕꯁꯤꯁꯨ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯈꯟꯕꯗ ꯗꯥꯛꯇꯔ ꯌꯦꯟꯕ ꯃꯁꯥꯗꯣ ꯑꯐꯥ ꯄꯨꯟꯅꯔꯦ꯫ ꯀꯔꯤꯒꯤꯗꯤ ꯑꯐꯥ ꯄꯨꯟꯅꯔꯣꯏ? ꯑꯀꯤꯕꯅ ꯍꯦꯟꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈ꯭ꯔꯕꯅ ꯃꯍꯥꯛ ꯑꯍꯤꯡꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯀꯤꯕ ꯁꯛꯂꯣꯟꯗꯨꯅ ꯍꯦꯟꯅ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯂꯨꯇꯣꯟ ꯄꯨꯝꯕꯗ ꯃꯆꯨ ꯁꯪꯈꯤꯕꯗꯧꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯍꯤꯡꯗꯨ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯁꯨꯝ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯦ꯫ ꯑꯋꯥꯕ ꯑꯃꯅꯤ ꯑꯍꯤꯡ ꯑꯗꯣ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯍꯥꯛ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯗꯨꯅ ꯑꯗꯨꯃꯛ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯗꯅ ꯂꯣꯏꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗꯥꯛꯇꯔ ꯌꯦꯟꯕ ꯄꯨꯡ 10 ꯇꯥꯔꯛꯄꯗꯥꯏꯗ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯆꯥꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯕ ꯂꯥꯛꯑꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯧꯕꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯔꯨꯝꯗꯨꯗ ꯆꯪꯂꯛꯑꯦ꯫ ꯑꯍꯤꯡ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒ ꯃꯍꯥꯛꯇꯤ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯋꯥꯕꯅ ꯃꯁꯥꯁꯨ ꯇꯨꯝꯁꯤꯠꯀ ꯐꯥꯗꯕꯒ ꯏꯍꯥꯏ ꯍꯥꯏꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯂꯒ ꯉꯥꯊꯗꯨꯅ ꯂꯩ꯫ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯠꯂꯦ꯫ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯅ "ꯀꯩꯗꯧꯔꯒꯦ ꯎꯪꯉꯗꯤ?" "ꯀꯩꯁꯨ ꯇꯧꯗꯦ." ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯅ ꯏꯍꯩ ꯍꯩꯅꯗꯒꯨꯝꯅ ꯇꯧꯕ ꯃꯇꯧ ꯑꯃ ꯎꯕ "ꯀꯩꯁꯨ ꯇꯧꯗꯦꯗ, ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤꯅꯤ." "ꯑꯣ, ꯑꯗꯣ ꯃꯦꯔꯤꯅꯥꯒꯤ ꯀꯦꯁꯀꯤ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯇꯨ ꯐꯪꯂꯦ." "ꯃꯦꯔꯤꯅꯥꯒꯤ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠ ꯍꯥꯏꯕ?" "ꯍꯣꯏ, ꯔꯤꯄꯣꯔꯠꯁꯦ ꯅꯍꯥꯟꯈꯩꯁꯨ ꯀꯨꯏꯅ ꯄꯦꯟꯗꯤꯡ ꯂꯩꯔꯨꯔꯦ." "ꯔꯤꯄꯣꯔꯠꯇꯨ ꯀꯗꯥꯏꯅꯣ? ꯑꯝꯇ ꯌꯦꯡꯒꯦ." ꯌꯨꯍꯦꯟꯕ ꯃꯁꯥꯗꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯑꯃ ꯑꯣꯏ꯫ ꯃꯦꯔꯤꯅꯥꯒꯤ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯇꯨ ꯌꯦꯡꯅꯤꯡꯕꯅ ꯍꯦꯜꯂꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯁꯦ ꯃꯇꯝ ꯀꯌꯥ ꯑꯃ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯑꯗꯨꯅ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯁꯤꯅ ꯃꯦꯔꯤꯅꯥꯒꯤ ꯋꯥꯌꯦꯜ ꯐꯪꯂꯕꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯁꯣꯏꯗꯅ ꯐꯪꯂꯅꯤ꯫ ꯌꯨꯍꯦꯟꯕꯒꯤ ꯈꯨꯠꯇ ꯔꯦꯖꯤꯅꯥꯅ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯇꯨ ꯈꯨꯠꯆꯤꯟꯅꯤ꯫ ꯌꯨꯍꯦꯟꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯏꯟꯚꯦꯂꯞ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯑꯦ꯫ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯇꯨꯗ ꯑꯁꯨꯝꯅ ꯏꯔꯤ: "ꯇꯨꯗꯤ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥ ꯂꯩꯊꯣꯡꯐꯝ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯔꯤꯄꯣꯔꯠꯇꯨꯗ ꯏꯔꯤ: ꯃꯦꯔꯤꯅꯥꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯃꯗꯤ ꯁ꯭ꯀꯦꯂꯦꯇꯟ ꯁꯤꯁꯇꯦꯝꯗ ꯀꯔꯤꯒꯨꯝꯕ ꯌꯣꯠꯀꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯥꯈꯤꯕꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯑꯁꯣꯛꯄ ꯂꯩꯔꯤ꯫ ꯃꯥꯒꯤ ꯐꯪꯂꯤꯕ ꯁ꯭ꯀꯦꯂꯦꯇꯟ ꯃꯌꯥꯝꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯄꯤꯛ ꯊꯜꯂꯤ꯫ ꯑꯦꯛꯁꯄꯥꯔꯠ ꯑꯣꯄꯤꯅꯤꯌꯟꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ: ꯃꯦꯔꯤꯅꯥꯁꯦ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯃꯀꯣꯛꯇ ꯌꯣꯠꯅ ꯊꯥꯔꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯍꯥꯟꯅ ꯂꯣꯏꯈ꯭ꯔꯕ ꯄꯣꯁꯠꯃꯣꯔꯇꯦꯝꯁꯦ ꯅꯧꯅ ꯑꯃꯨꯛ ꯃꯁꯥꯗ ꯐꯥꯎꯕ ꯆꯤꯡꯅꯕꯗꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ꯫ ꯃꯥꯒꯤ ꯀꯦꯁꯁꯤꯗ ꯆꯦꯟꯅꯈꯤꯕ ꯀ꯭ꯔꯥꯏꯝꯗꯨꯒꯤ ꯀꯜꯄ꯭ꯔꯤꯠꯁꯤꯡꯒꯤ DNA ꯐꯤꯡꯒꯔ ꯔꯤꯄꯣꯔꯠꯁꯨ ꯃꯍꯥꯛ ꯑꯃꯗꯤ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯧꯃꯤꯟꯅꯈꯤ꯫ ꯐꯪꯂꯤꯕ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯏꯕꯤꯗꯦꯟꯁ ꯑꯃꯗꯤ ꯀ꯭ꯔꯥꯏꯝꯗꯨꯗ ꯆꯦꯟꯅꯕ ꯁꯁꯄꯦꯛꯁꯤꯡꯗꯨꯒ ꯀ꯭ꯔꯤꯃꯤꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯤꯡ ꯂꯩꯅꯔꯀꯥꯟꯗ ꯑꯆꯧꯕ ꯑꯍꯣꯕ ꯑꯃ ꯂꯩꯔꯛꯈꯤ꯫ ꯗꯣꯛꯇꯔ ꯔꯦꯖꯤꯅꯥꯅ "ꯔꯤꯄꯣꯔꯠꯇꯨꯗ ꯏꯔꯤꯕꯁꯤꯡꯗꯣ ꯄꯪꯏꯗ ꯏꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯁꯇ ꯃꯥꯒꯤ ꯀ꯭ꯔꯥꯏꯝꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯗꯣ ꯃꯔꯥꯜ ꯂꯩꯇꯦꯅ ꯊꯥꯗꯣꯛꯈ꯭ꯔꯤꯗꯨꯅꯤ." ꯗꯥꯛꯇꯔ ꯌꯦꯟꯕꯅ ꯈꯨꯝꯃꯤ: "ꯃꯟꯇ꯭ꯔꯤ ꯌꯥꯎꯁꯤꯜꯂꯛꯄ, ꯄꯣꯂꯤꯇꯤꯛꯁ ꯇꯧꯁꯤꯜꯂꯛꯄ, ꯑꯗꯨꯅꯦ ꯂꯩꯕꯥꯛꯁꯤ ꯌꯥꯔꯔꯣꯏ꯫ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ, ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯅ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯇꯝꯁꯤꯗ ꯂꯥꯟꯅ ꯄꯧꯊꯣꯛꯂꯤ꯫ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕꯅ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯤ." ꯗꯥꯛꯇꯔ ꯌꯦꯟꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ: "ꯑꯗꯨꯕꯨ ꯔꯦꯖꯤꯅꯥ, ꯑꯩꯗꯤ ꯃꯦꯔꯤꯅꯥꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯗꯤ ꯐꯪꯍꯟꯅꯤꯡꯕꯅꯤ." ꯔꯦꯖꯤꯅꯥꯅ ꯃꯈꯥ ꯇꯥꯔꯦ: "ꯇꯧꯈꯤꯕ ꯄ꯭ꯔꯣꯁꯦꯁ, ꯑꯦꯛꯁꯇ꯭ꯔꯦꯛꯁꯟ, ꯀ꯭ꯋꯥꯟꯇꯤꯇꯦꯁꯟ, ꯑꯦꯝꯄ꯭ꯂꯤꯀꯦꯁꯟ, ꯀꯦꯄꯤꯂꯔꯤ, ꯏꯂꯦꯛꯇ꯭ꯔꯣꯐꯣꯔꯦꯁꯤꯁ ꯇꯧꯈ꯭ꯔꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯇꯧꯈ꯭ꯔꯤꯔꯥ, ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯤꯡꯃꯛ ꯇꯥꯌꯣꯟꯅꯕ꯭ꯔꯥ? ꯑꯗꯨꯕꯨ ꯋꯥꯌꯦꯜ ꯐꯪꯂꯝꯗꯥꯏ ꯔꯤꯄꯣꯔꯠꯇꯨꯅ ꯑꯔꯥꯟꯕꯅꯤ꯫ ꯀ꯭ꯔꯥꯏꯝꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯗꯣ ꯆꯦꯟꯅꯗꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠꯇꯨꯗ ꯄꯜꯂꯝꯃꯤ꯫ ꯑꯍꯥꯟꯕꯒꯤ ꯔꯤꯄꯣꯔꯠꯇꯣ ꯑꯗꯨꯃꯛ ꯑꯣꯏꯗ꯭ꯔꯖꯥꯠꯂꯥ? ꯀꯣꯔꯠꯇꯨꯗ ꯄꯨꯊꯣꯔꯛꯄꯗꯅ DNA ꯔꯤꯄꯣꯔꯠꯇꯨꯒ ꯏꯍꯥꯟ ꯍꯟꯕ ꯔꯤꯄꯣꯔꯠꯇꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯗ꯭ꯔꯥ?" ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯦ꯫ ꯀꯗꯥꯏꯗꯅꯣ ꯔꯤꯄꯣꯔꯠꯁꯦ ꯍꯦꯛꯇ ꯆꯦꯟꯅꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯔꯤꯄꯣꯔꯠꯁꯤꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔꯗꯤ ꯇꯧꯔꯦ꯫ ꯋꯥꯈꯜ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯉꯥꯎꯆꯠꯅꯩ꯫ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ: "ꯅꯨꯃꯤꯠꯇꯨꯗꯒꯤ ꯐꯪꯈꯤꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡꯗꯨꯒꯤ ꯁꯦꯜꯂꯤꯕ ꯁ꯭ꯋꯤꯠ ꯕꯣꯗꯤ ꯐ꯭ꯂꯨꯏꯗꯁꯤꯡꯗꯣ, ꯕꯥꯏꯑꯣꯃꯣꯂꯤꯀꯨꯂꯔ ꯁꯤꯀ꯭ꯋꯦꯟꯁꯤꯡ ꯃꯦꯊꯣꯗꯁꯤꯡꯗꯣ ꯑꯔꯥꯟꯕ ꯑꯃꯠꯇꯗꯤ ꯌꯥꯎꯈꯤꯗꯦꯗ꯫
ꯗꯥꯛꯇꯔ ꯌꯨꯍꯦꯟꯕꯅ ꯃꯈꯥ ꯇꯥꯔꯦ ꯍꯥꯏꯒꯨꯝꯗꯅ ꯅꯨꯃꯤꯠꯇꯨꯗ ꯐꯪꯈꯤꯕ ꯀ꯭ꯂꯣꯟ ꯄꯤꯁ ꯑꯣꯐ DNA ꯁꯤꯡꯗꯣ ꯑꯣꯚꯔꯂꯥꯞ ꯇꯧꯔꯦ ꯁꯦꯝꯄꯜꯁꯤꯡꯗꯨꯒ ꯁꯁꯄꯦꯛꯁꯤꯡꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯒ ꯃꯁꯦꯡ ꯃꯔꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯇꯨꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯦ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯇꯨꯗ ꯅꯩꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯀꯣꯛ ꯁꯥꯅꯕ ꯑꯣꯏꯔꯝꯂꯦ ꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯀꯣꯛ ꯁꯥꯏ ꯉꯁꯤꯗꯤ ꯄꯦꯁꯦꯟꯁꯤꯡ ꯑꯃꯗꯤ ꯀꯦꯁꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯅꯤꯗꯣ ꯀꯥꯟꯇꯤꯟ ꯑꯃꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯀꯣꯐꯤ ꯊꯛꯄ ꯊꯣꯛꯂꯛꯑꯦ ꯉꯁꯥꯏꯗꯒꯤ ꯁ꯭ꯇ꯭ꯔꯦꯁꯅ ꯌꯣꯝꯂꯨꯔꯕ ꯋꯥꯈꯜꯗꯣ ꯈꯔ ꯂꯥꯛꯁꯤꯟꯅꯕ ꯀꯣꯐꯤꯗꯨ ꯊꯛꯂꯦ ꯀꯣꯐꯤꯗꯨ ꯊꯛꯀꯩ ꯊꯛꯂꯒ ꯑꯅꯤꯗꯣ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯔꯨꯝꯗ ꯂꯥꯛꯑꯦ ꯉꯁꯤꯁꯨ ꯔꯦꯖꯤꯅꯥꯒ ꯌꯨꯍꯦꯟꯕꯒ ꯄꯨꯟꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯃꯤꯟꯅꯩ ꯗ꯭ꯌꯨꯇꯤ ꯇꯥꯕꯒꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄꯗꯥꯏꯗ ꯅꯨꯃꯤꯗꯥꯡꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯏꯪꯕ ꯃꯇꯝꯅꯤ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯗꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯕ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯎꯏꯕ ꯍꯧꯔꯛꯂꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯕꯒ ꯑꯃꯔꯣꯝꯗ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕꯗꯤ ꯇꯨꯝꯂꯝꯗꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯒ ꯂꯩ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯒ ꯑꯗꯨꯃꯛ ꯂꯩ ꯂꯥꯏꯔꯤꯛꯇꯨ ꯅꯨꯡꯉꯥꯏꯅ ꯄꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯦ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯑꯦ ꯅꯨꯄꯤ ꯑꯃꯒꯤ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕ ꯇꯥꯔꯛꯑꯦ ꯗꯥꯛꯇꯔ 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 ꯌꯨꯍꯦꯟꯕ ꯈꯣꯟꯖꯦꯜꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯏꯇꯠ ꯇꯠꯇꯅ ꯇꯥꯕ ꯍꯧꯔꯛꯂꯦ ꯗꯥꯛꯇꯔ 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 ꯌꯨꯍꯦꯟꯕ ꯏꯇꯠ ꯇꯠꯇꯅ ꯀꯧꯕ ꯍꯧꯔꯛꯂꯦ ꯈꯣꯟꯖꯦꯜꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯝꯅ ꯂꯥꯏ ꯁꯥꯔꯔꯦ ꯁꯥꯔꯤꯕ ꯇꯝꯅ ꯂꯥꯏꯁꯤꯅ ꯀꯔꯤꯒꯤ ꯀꯅꯥꯒꯤꯗꯃꯛ ꯁꯥꯟꯅꯔꯤꯕ ꯃꯉꯣꯟꯗ ꯇꯝꯅꯕꯗꯧꯅ ꯇꯧꯏ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜꯁꯤꯅ ꯏꯇꯠ ꯇꯠꯇꯅ ꯃꯉꯣꯟꯗ ꯀꯧꯔꯛꯂꯕꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯒꯤ ꯄꯨꯛꯅꯤꯡꯒ ꯂꯣꯏꯅ ꯆꯥꯏꯊꯣꯛꯈꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕꯗꯨ ꯕꯦꯔꯦꯟꯗꯥꯗ ꯂꯦꯞꯄꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯀꯅꯥꯅ ꯃꯉꯣꯟꯗ ꯀꯧꯔꯛꯂꯤꯕꯗꯣ ꯃꯁꯛꯇꯨꯕꯨ ꯎꯔꯗꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯃ ꯍꯦꯛ ꯍꯦꯛ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯕ ꯑꯃ ꯁꯛꯂꯣꯟ ꯂꯥꯡꯗꯨꯅ ꯂꯥꯛꯄꯁꯦ ꯃꯍꯥꯛꯁꯦ ꯇꯁꯦꯡꯅ ꯍꯩꯅꯤꯡꯗ꯭ꯔꯦ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛ ꯌꯦꯡꯅꯤꯡꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯗꯣꯛꯂꯨꯔꯒ ꯑꯋꯥꯐꯝꯗ ꯇꯥꯔꯗꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯕꯦꯔꯦꯟꯗꯥꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯔꯨꯝꯗ ꯆꯪꯂꯛꯑꯦ ꯗ꯭ꯌꯨꯇꯤ ꯔꯨꯝꯗꯨꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯂꯥꯛꯂꯒ ꯐꯝꯂꯦ ꯐꯝꯊꯕꯗ ꯉꯥꯏꯔꯤ ꯃꯥꯁꯨ ꯇꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯁꯨ ꯃꯁꯥꯗ ꯐꯥꯎꯔꯝꯃꯦ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯎꯏꯕ ꯍꯧꯔꯛꯑꯦ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯈꯪꯗꯦ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯁꯤꯠ ꯐꯥꯈꯤꯗꯕꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯔꯝꯃꯦ ꯑꯗꯨꯕꯨ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯇꯞꯅ ꯄꯥꯡꯊꯣꯔꯛꯑꯦ ꯌꯨꯍꯦꯟꯕ ꯃꯆꯤꯟꯗ ꯑꯃꯨꯛ ꯇꯞꯅ ꯁꯣꯜꯂꯦ ꯑꯩ ꯎꯏꯕ ꯌꯥꯗ꯭ꯔꯦ ꯇꯨꯝꯊꯔꯨꯕꯗ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯃ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯋꯥꯠꯂꯦ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝꯒ ꯇꯥꯏꯅꯅ ꯂꯩꯕ ꯑꯣꯐꯤꯁꯤꯌꯦꯜ ꯔꯨꯝꯗ ꯂꯩꯕ ꯐꯥꯏꯜ ꯈꯔ ꯑꯩ ꯊꯤꯗꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯅꯤꯡꯂꯤꯕꯁꯦ ꯊꯨꯡꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯌꯨꯍꯦꯟꯕꯅꯦ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯁꯦ ꯑꯣꯚꯔꯀꯝ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯑꯩ ꯃꯁꯤꯅ ꯉꯝꯈꯤꯕ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯃ ꯏꯁꯥꯅ ꯏꯗꯣꯝ ꯂꯦꯞꯆꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯗ꯭ꯔꯣꯋꯔꯗꯒꯤ ꯇꯨꯝꯅꯤꯡꯗꯅꯕ ꯒꯨꯂꯤꯗꯣ ꯁ꯭ꯇ꯭ꯔꯤꯞ ꯑꯃ ꯂꯧꯊꯣꯛꯑꯒ ꯒꯨꯂꯤ 3ꯃꯨꯛ ꯆꯥꯁꯤꯜꯂꯦ ꯒꯨꯂꯤ 3ꯗꯣ ꯆꯥꯁꯤꯟꯕꯗꯒꯤ ꯃꯁꯥꯗꯣ ꯇꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜꯗꯣ ꯈꯔ ꯅꯦꯝꯊꯔꯛꯄꯗꯧꯅ ꯇꯧꯔꯦ ꯃꯃꯤꯠ ꯑꯅꯤꯗꯣ ꯉꯥꯡꯂꯩꯅꯔꯗꯅ ꯍꯀꯥꯝ ꯆꯜꯂꯛꯑꯦ ꯍꯀꯥꯝꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯕꯦꯁꯤꯟꯗ ꯆꯪꯂꯒ ꯃꯃꯥꯏꯗꯣ ꯏꯁꯤꯡ ꯑꯏꯪꯕꯅ ꯇꯥꯊꯣꯛꯑꯦ ꯏꯁꯤꯡ ꯑꯏꯪꯕꯅ ꯃꯃꯥꯏꯗꯨ ꯇꯥꯊꯣꯛꯄꯗꯒꯤ ꯃꯁꯥꯗꯨ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯕꯗꯧꯅ ꯇꯧꯔꯦ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯗꯤ ꯑꯗꯨꯃꯛ ꯇꯦꯕꯜꯗꯨꯗ ꯉꯥꯊꯔꯒ ꯇꯨꯝꯃꯒ ꯂꯩ ꯗꯥꯛꯇꯔ ꯔꯦꯖꯤꯅꯥꯕꯨ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯍꯧꯗꯣꯛꯀꯦ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯦ ꯗꯥꯛꯇꯔ ꯌꯨꯍꯦꯟꯕ ꯃꯊꯟꯇ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯦ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡꯗꯨꯗ ꯃꯊꯟꯇꯅꯤ ꯀꯣꯔꯤꯗꯣꯔꯗꯨꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝ ꯂꯣꯝꯗ ꯆꯠꯂꯦ ꯃꯊꯟꯇꯅꯤ ꯑꯍꯤꯡꯗꯨꯗ ꯃꯁꯥꯗ ꯊꯣꯏꯅ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯑꯇꯤꯌꯥ ꯃꯀꯣꯏꯗ ꯀꯟꯅ ꯀꯟꯅ ꯀꯅꯥꯒꯤꯁꯨ ꯑꯊꯤꯡꯕ ꯄꯤꯉꯝꯗꯅ ꯃꯅꯤꯡ ꯇꯝꯅ ꯁꯤꯠꯂꯦ
ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯆꯤꯛꯄꯗꯨꯗ ꯑꯃꯨꯛ ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛ ꯂꯤꯁꯤꯡꯅ ꯇꯔꯨꯞ ꯇꯔꯦꯠ ꯉꯥꯟꯊꯣꯏꯔꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯐꯖꯕꯒꯤ ꯃꯄꯥ ꯂꯩꯇꯦ ꯑꯍꯤꯡꯁꯤꯒꯤ ꯐꯖꯕ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯗꯥꯛꯇꯔ ꯌꯦꯟꯕ ꯀꯣꯔꯤꯗꯣꯔꯗ ꯂꯦꯞꯄꯒ ꯂꯩ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗꯨꯅ ꯊꯥꯔꯤꯕ ꯐ꯭ꯂꯣꯔꯗꯨꯒꯤ ꯇꯥꯏꯜꯁꯇꯨꯗ ꯈꯣꯡꯎꯞꯇꯨꯅ ꯊꯦꯡꯕꯗ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯐ꯭ꯂꯣꯔꯗꯨꯒꯤ ꯃꯈꯣꯜꯗꯨꯅ ꯇꯣꯞ ꯇꯣꯞꯄ ꯈꯣꯟꯊꯥꯡ ꯌꯩꯅ ꯑꯍꯤꯡꯗꯨꯒꯤ ꯑꯆꯤꯛꯄ ꯊꯨꯒꯥꯏꯔꯤ ꯐ꯭ꯂꯣꯔꯗꯨꯒꯤ ꯊꯥꯔꯤꯕ ꯇꯥꯏꯜꯁꯇꯨꯒꯤ ꯃꯈꯣꯜ ꯃꯔꯛꯇ ꯂꯦꯞꯇꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝ ꯔꯨꯝ ꯑꯗꯨ ꯌꯧꯔꯦ ꯄꯣꯁꯃꯣꯔꯇꯦꯝ ꯔꯨꯝꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯁꯣ ꯄꯥꯏꯔꯤꯕ ꯇꯥ ꯆꯥꯎꯕꯗꯒꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗ ꯂꯣꯟꯅ ꯇꯨꯃꯤꯟ ꯁꯣ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯃ ꯂꯧꯍꯧꯔꯕꯅꯤ ꯃꯥꯅ ꯉꯁꯤ ꯇꯧꯒꯗꯣꯏꯕ ꯊꯕꯛꯁꯦ ꯏꯆꯝ ꯆꯝꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯂꯣꯟꯅ ꯇꯨꯃꯤꯟ ꯇꯧꯕ ꯊꯕꯛꯅꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯦ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯑꯦꯔꯤꯌꯥꯅꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯛ ꯄꯥꯛ ꯆꯪꯕ ꯌꯥꯗꯦ ꯑꯗꯨꯅ ꯗꯥꯛꯇꯔ ꯌꯦꯟꯕꯅ ꯉꯁꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜꯒ ꯆꯥꯟꯅꯗꯅ ꯃꯥꯒꯤ ꯏꯊꯤꯛꯁꯇ ꯅꯠꯇꯅ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗ ꯁꯣꯛꯂꯛꯄ ꯌꯥꯕ ꯗꯨ ꯑꯣꯔ ꯗꯥꯏꯒꯤ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯈꯤꯕꯅꯤ ꯑꯀꯤꯕ ꯄꯨꯝꯕꯁꯨ ꯃꯍꯥꯛ ꯐꯥꯊꯈ꯭ꯔꯦ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯂꯥꯡꯇꯛꯅꯕꯗꯨ ꯐꯅꯕ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯍꯤꯡꯁꯤꯗ ꯃꯤꯅ ꯆꯪꯅꯗ꯭ꯔꯕ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯀꯥꯗꯣꯝꯗ ꯂꯥꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝ ꯀꯥꯗꯨ ꯌꯧꯔꯛꯑꯦ ꯇꯥ ꯆꯥꯎꯕꯅ ꯄꯤꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯣꯗꯣ ꯇꯨꯃꯤꯟ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯔꯨꯝ ꯑꯗꯣ ꯊꯣꯡ ꯍꯥꯡꯇꯣꯛꯏ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯀꯥꯗꯣ ꯄꯨꯝꯃꯝꯂꯒ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯁꯨ ꯂꯣꯏꯅꯔꯛꯏ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯊꯥꯜꯂꯗꯨꯅ ꯁ꯭ꯋꯤꯆ ꯂꯦꯞꯐꯝ ꯊꯤꯔꯤ ꯄꯤꯂꯔ ꯅꯥꯀꯟꯗ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯃꯩ ꯑꯗꯣ ꯑꯣꯟ ꯇꯧꯏ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯀꯥꯗꯨ ꯄꯨꯡꯉꯥꯟ ꯀꯥꯗꯨ ꯉꯥꯜꯂꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯨꯗꯤ ꯑꯣꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯊꯝꯃꯤ ꯗꯥꯛꯇꯔ ꯌꯦꯟꯕ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯗꯥꯛꯇꯔ ꯌꯦꯟꯕ ꯃꯁꯥꯃꯛ ꯄꯦꯊꯣꯂꯣꯖꯤꯁꯅꯤ ꯑꯗꯨꯅ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯤ ꯃꯁꯥꯃꯛ ꯐꯣꯔꯦꯟꯁꯤꯛ ꯑꯣꯇꯣꯞꯁꯤ ꯇꯧꯕꯗ ꯑꯦꯛꯁꯄꯥꯔꯠꯅꯤ ꯏꯟꯗꯤꯌꯥꯗ ꯇꯧꯔꯤꯕ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯃꯁꯤꯡꯁꯤ ꯑꯦꯀꯨꯔꯦꯠ ꯃꯁꯤꯃꯛꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯃꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯤꯁꯥꯔꯆ ꯕ꯭ꯌꯨꯔꯣ NCRBꯅ 2016ꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯕꯗ ꯄꯣꯁꯃꯣꯔꯇꯦꯝꯗ ꯂꯥꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕ ꯃꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ 1,95,000ꯃꯨꯛꯅꯤ ꯑꯟꯅꯦꯆꯔꯦꯜ ꯑꯣꯔ ꯑꯟꯇꯥꯏꯝꯂꯤ ꯗꯦꯠ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯨꯁꯥꯏꯗ ꯀꯦꯁꯀꯨꯝꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯋꯥꯡꯉꯤ ꯃꯔꯗꯔ ꯏꯁꯤꯡꯗ ꯏꯔꯥꯛꯅꯕ ꯈꯪꯍꯧꯗꯅ ꯁꯤꯕ ꯑꯁꯤꯕ ꯃꯁꯛ ꯃꯆꯥ ꯈꯪꯗꯕ ꯀꯔꯤ ꯃꯔꯝꯗꯒꯤ ꯀꯔꯤꯒꯤ ꯁꯤꯔꯤꯕꯅꯣ ꯈꯪꯗꯕ ꯃꯔꯝꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯅꯕ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯏ ꯗꯥꯛꯇꯔ ꯌꯦꯟꯕ ꯃꯁꯥꯃꯛ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯦꯝꯁ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯊꯕꯛ ꯄꯨꯔꯝꯃꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝ ꯀꯥꯗꯨꯗ ꯆꯪꯂꯛꯄꯗ ꯃꯁꯥꯗꯣ ꯑꯃꯨꯛꯃꯨꯛꯁꯨ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯀꯤꯕ ꯄꯨꯝꯕ ꯅꯝꯊꯔꯒ ꯀꯥꯁꯤꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝ ꯀꯥꯗꯨꯗ ꯆꯪꯂꯛꯄꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯕꯦꯁꯤꯟꯁꯤꯡ ꯑꯃꯗꯤ ꯇꯦꯞꯁꯤꯡꯅ ꯄꯔꯦꯡ ꯁꯥꯟꯅ ꯂꯩꯔꯤꯕꯗꯣ ꯃꯃꯤꯠꯇ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯄ꯭ꯔꯣꯁꯤꯖꯔ ꯇꯧꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯏ ꯇꯩꯔꯕ ꯍꯦꯟ ꯒ꯭ꯂꯣꯚꯁ ꯃꯁꯥꯃꯛꯀꯤ ꯕꯦꯁꯤꯟꯁꯤꯗ ꯃꯈꯨꯠ ꯍꯥꯝꯈꯤꯕꯅꯤ ꯋꯦꯒꯤꯡ ꯃꯦꯆꯤꯟꯁꯨ ꯂꯩꯔꯤ ꯃꯇꯝ ꯑꯃ ꯃꯤꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯔꯨꯛ ꯃꯥꯅ ꯋꯦꯠ ꯑꯣꯟꯈꯤꯕꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯁ꯭ꯀꯜ ꯀꯇꯔ electrical organ knives, cartilage knife, rib cutter, scalpel, forceps, scissors, chisel blade hammer, measuring jug ꯑꯁꯤꯅꯆꯤꯡꯕ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯗ ꯆꯪꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯑꯃꯃꯝꯇ ꯌꯦꯡꯉꯤ ꯁꯨꯝ ꯃꯨꯟꯅ ꯑꯃꯨꯛꯃꯨꯛ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯁꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯑꯍꯤꯡꯕ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯏ ꯃꯥꯡꯂꯝꯆꯠꯇ ꯃꯥꯅ ꯇꯧꯈꯤꯕ ꯄꯣꯁꯃꯣꯔꯇꯦꯝꯁꯤꯡ ꯑꯗꯣ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯊꯣꯏꯅ ꯃꯉꯣꯟꯗ ꯎꯔꯛꯄꯁꯦ ꯃꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯔꯨꯝꯁꯤꯗ ꯌꯧꯔꯛꯄꯅꯤ ꯗꯥꯛꯇꯔ ꯌꯦꯟꯕ ꯔꯦꯛꯇ ꯂꯩꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯁꯣꯗꯤꯌꯝ ꯍꯥꯏꯄꯔꯀ꯭ꯂꯣꯔꯥꯏꯗ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔ ꯁꯣꯗꯤꯌꯝ ꯍꯥꯏꯗ꯭ꯔꯣꯛꯁꯥꯏꯗ 10 ꯄꯦꯁꯤ ꯐꯣꯔꯃꯦꯂꯤꯟ ꯃꯦꯊꯤꯜꯇꯦꯠ ꯁ꯭ꯄꯤꯔꯤꯠ ꯄꯣꯇꯥꯁꯤꯌꯝ ꯑꯣꯛꯁꯥꯂꯦꯠ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯃꯃꯤꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯗꯥꯛꯇꯔ ꯌꯦꯟꯕ ꯑꯦꯄ꯭ꯔꯣꯟ ꯑꯃꯗꯤ ꯒ꯭ꯂꯣꯚ ꯊꯝꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯦꯡꯂꯤꯉꯩ ꯁ꯭ꯇꯦꯔꯤꯂꯥꯏꯖ ꯒ꯭ꯂꯥꯁ ꯇ꯭ꯌꯨꯕ ꯑꯃꯒ ꯁꯣꯗꯤꯌꯝ ꯍꯥꯏꯗ꯭ꯔꯣꯛꯁꯥꯏꯗ ꯍꯥꯞꯄ ꯒ꯭ꯂꯥꯁ ꯕꯣꯇꯜ ꯑꯃꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯔꯦ
ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯗꯥꯛꯇꯔ ꯎꯍꯦꯟꯕ ꯀꯦꯃꯤꯀꯦꯜ ꯍꯥꯞꯄ ꯒ꯭ꯂꯥꯁꯇꯨꯅ ꯐ꯭ꯂꯣꯔꯗꯨꯗ ꯇꯥꯔꯒ ꯀꯥꯏꯕꯗꯨꯗ ꯗꯥꯛꯇꯔ ꯎꯍꯦꯟꯕꯅ ꯑꯩꯗꯤ ꯄꯥꯏꯔꯨꯕ ꯊꯦꯡꯉꯨꯕꯁꯨ ꯂꯩꯇꯦ ꯀꯃꯥꯏꯅꯅꯣ ꯇꯥꯗꯨꯅ ꯀꯥꯏꯔꯤꯁꯤꯅ ꯃꯔꯝ ꯌꯥꯝ ꯆꯥꯗꯦ ꯀꯥꯏꯐꯝ ꯏꯆꯥ ꯆꯥꯗꯈꯩ ꯃꯔꯝꯁꯨ ꯃꯊꯣꯡ ꯈꯪꯗꯦ ꯁꯨꯞꯅꯇꯒꯤ ꯌꯦꯡꯂꯨꯕꯅꯤ ꯁꯣꯛꯂꯨꯕ ꯊꯦꯡꯂꯨꯕ ꯂꯩꯇꯦ ꯑꯉꯛꯄꯅꯤ ꯀꯥꯁꯤꯗ ꯃꯊꯟꯇ ꯂꯩꯕꯅꯦ ꯃꯔꯣꯝꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯆꯃꯝꯅꯗꯨꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯕꯦꯁꯤꯟꯗ ꯍꯥꯞꯂꯤꯕ ꯇꯦꯞ ꯋꯥꯇꯔꯁꯤꯡꯒꯤ ꯀꯣꯟꯖꯤꯜ ꯑꯃꯗ ꯁꯤꯡ ꯊꯥꯗꯣꯛꯂꯒ ꯃꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯍꯥꯛ ꯃꯁꯥꯗ ꯁꯥꯎꯍꯨꯝ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯋꯥꯔꯤꯁꯤꯒꯤ 10ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯑꯄꯦꯟ ꯄꯦꯟꯗꯁꯤꯡꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯃꯌꯥꯝꯗ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯍꯥꯞꯄ ꯉꯝꯖꯈꯤꯗꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯋꯥꯔꯤ ꯍꯥꯞꯄ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯌꯥꯝꯅ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ